nongmai kape ko mi ahum hale Assam rifle gi 33 AR gi area ni area sida khudakta Assam rifle kangbu tim lai asiba yengi natra hakchang yengi manak adai da leiba ui khoi dum ui ko Assam rifle kangbu dum ui ba ko then operation tawdi udi adu aduda ambush tawba salary ba mayam sing du moina phana ba kari thawlo ki kutan tanadana labi thanadana khonadana ma tawdana khulda sangdana adu thiba khopa kai udi natra thawdoksi akhoi magi horpagi wari si ama khanga kanda mi sing si hingamgadra hingamoidra haiba pot ama lakani aduga den gamena operation tawrisina pung kaya gi matunda torpon ko si hom si nainar kanda jiki wahang mayam sigi adum pakhum ji saida leine na khali hoi an bada me gi trahum do isida me trahum do isida kamai tawi akhoi gi kotlen ne aduga kotjim ne ani sigi lona ba mafam da ambush tawi natra ambush tawbuda hani ba misi kanan kuki ni haidi ko kangu muna hoi haidi ko kari ni hai thadau nen hai thadau baptist church ki natra adugumba leader sing ni hai hom do hali ko mi mayam ama hoi manga ni hai mari ni hai soi hom ama imphal da porei si jo hostal da phajana ning thi jana layang biraga akhoi do tharoki ya ko che si tharoki ko khoi le khange adu di ngo masagi mi ahum si ambush tawraga hale haibasi hekre haibasi hekta baga tanja sida marai bak thi ba haigadra nagagi kangbu do lakpani aduna hanjara pai dai mayim da halakpani longom chalo bagi mayim da halakpani adu moina ka dawa leilon wifi haiba kunsi ma pass lida mayam sida phabani uki ki khulai pai ba mayam oiram bai pai da mayam oiram bai moi dai no oiram bai phabani phabada kana yawi phabai di phari phadalaga thamuba misam miyam du da kana yawi mayam khangbi rangani nupi angang mayam ma yawi then nepali su yawi chumiko yawi mi yame ba ada yam batu dagi akona moisi thadoraki ba ko nupi ngai thadoroga nupa ngai thamobuni sile sige matang sida yengse ba ko ambush tawre aduga kolak tuda moi fai ambush tawre kana ta hale thadau hale sarskil lusing ba hale aduga then phare mai motive karin phare du karigino phare se karigino hai targadi akhogi mi hale noi mi hale ni sinatro si motive sineba yam chaba motive ni ko se aduna noina akhogi mi hale moina bhab sabani yarom bayai yarom dabiyai oiram dabiyai akhoi khangde hoji phawbadi kuki hala masu yai natra kuki kangong hala masu yai akhoi kan khangde bako suda leba ka hana hala masu yai kanana hakona akhoi kan khangde aduga ngasagi moibu phari ba kangu dunadi sagi naga singna moibu hatpani ambush tawraga hatpani na kotak tuda phapna sagalaga lauraga mising du fai karigi phari no moi hostess nati akhoi hostess ne haiba lali ko hostess ai demand khara tawgudabani ko demand yok ponti thak auna phadalaga kana tawi natra ara phabado moina masin thiduna khoi di phade khote loi thadokram ne haiba yaroi nupi angang sinari natra sinabadu da nupang khaina to khaina pugi nungui ma khon taki haiba pot ama lai ko sina takpadi hek phare pure natra karigi phari no karigi puri no noi na khoi mi hale noi khoi mi hatar gadi noi jo hatkani sina tro sigi wakalon da pugi bani sima khangbiro adurgadi sigi wakalon da pubo oi bani na hingbagi changse yamna aidi yam neme loi moisi hingamgani abase aingonda thajaba ngamde adubu moji akoina madugidu hingamgani hingamoise akoina haibada khara luba wa ma oyeb ko manipur government ki maikei dagi hojik phawba madugi matang da statement thokpa leite naga singna talisi karino har kanda ngasagi phajan giba mi mayam singdo manipur government na safely haitare ko madugidu kallu sine ba ko kallu sine ngadra sini adugo den ngasagi kuki singna moina phajalaga thammiba phajalaga thamam taragadi noi nakutta leiriba akogi kuki gi mayam do sinaro noi mayamsu sinagesi adum harakani noi phadal thambe sinagesi na thadokna ga hawramina hawrabanina adu kutak adum hainar ba yae ba natra hoji phawba kuki singna haide somna kada nagana phabadudi moibu halagena phabada ti siam khai na khayam sengi kari gino harkanda exchange tawna bagi pota phabagi mong se adum he hawbodi dum uyeba kari harkanda ngasagi ambush tawre ahum hale then nagagi mayam phajan khre pharagadi kamai tawdana phara matungda moi phagre ba paw tabadagi neba somna kada kuki phagale adunadi exchange ama tawnage noina hale akhoi hatkani hinebul aisinti sin chumiko che aduna sina ojik sigi maram sina ojik phawba nagagi kangbu sina moisi adum hatmakti halamoidra haibase akhoi gi da sum isam chamba akhoi na journalist oibagi miyeng da yengbada ojik phawti halam gidong mande na akhoi nagana kuki sindudi haldong mande tara mari ni phadali senatra tara mari phadalaga thami sidi ojik phawba sem gadong mande sima akhoi na haiba yai aduga den asom nakhan gi dudi
ꯑꯩ ꯃꯗꯨꯒꯤꯗꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯂꯩꯔꯒꯗꯤ ꯅꯍꯥꯟꯅ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯁꯤ ꯑꯗꯨꯒ ꯋꯥꯁꯦ ꯂꯣꯏꯁꯤꯟꯅꯁꯤ ꯃꯣꯏ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯥꯛꯇꯅꯤ ꯂꯣꯏ ꯐꯥꯎꯅꯔꯝꯃꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤꯅꯤ ꯑꯃꯗ ꯂꯥꯜꯂꯦ ꯍꯥꯏꯅꯕ ꯗꯦꯟ ꯑꯗꯒꯤꯗꯤ ꯁꯣꯏꯈꯤꯕꯗ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯥ ꯀꯁꯇꯃꯔꯤ ꯂꯣ ꯇꯧꯔꯒ ꯑꯣꯛ ꯀꯣꯡꯉꯒ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤꯕꯅꯤꯀꯣ ꯑꯗꯨꯝ ꯂꯣꯏ ꯈꯪꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯨꯡꯁꯤꯅꯔꯁꯤ ꯆꯥꯟꯅꯔꯁꯤ ꯍꯥꯏꯁꯦ ꯀꯌꯥ ꯍꯥꯏꯅꯔꯛꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯗꯦꯟ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯌꯦꯡꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯍꯣꯁꯇꯦꯖ ꯁꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗ꯭ꯔꯦ ꯀꯨꯀꯤꯁꯤꯡꯁꯨ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯀꯨꯀꯤꯒꯤ ꯐꯥꯔꯤꯕ ꯅꯥꯒꯥꯅ ꯐꯥꯖꯜꯂꯤꯕ ꯃꯌꯥꯝꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯄꯨꯔꯛꯎ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯗꯕꯅꯤ ꯒꯃꯦꯟꯅ ꯃꯊꯧꯅꯤ ꯉꯝꯗ꯭ꯔꯒ ꯐꯝ ꯊꯥꯗꯣꯛꯑꯣ ꯁꯤꯅꯦ ꯃꯣꯏ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯄꯤꯌꯥꯔ ꯊꯝꯃꯣ ꯁꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯐꯥꯖꯟꯕꯒꯤ ꯋꯥꯗꯨꯗꯤ ꯃꯣꯏ ꯀꯩꯝ ꯍꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯁꯤꯃ ꯂꯩꯔꯦꯀꯣ ꯗꯦꯟ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦ ꯑꯃꯇ ꯊꯣꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯦꯀꯣ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦ ꯑꯗꯨ ꯗꯦꯟ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯒꯃꯦꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯤ ꯆꯔꯆꯀꯤ ꯂꯤꯗꯔ ꯃꯌꯥꯝ ꯎꯅꯔꯝꯒꯅꯤ ꯗꯦꯟ ꯑꯗꯒꯤ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯝꯒꯅꯤ ꯑꯗꯒꯤ ꯗꯦꯟ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯝꯒani ꯃꯥꯒꯤ ꯂꯦꯚꯦꯜ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯆꯥꯎꯔꯥꯛꯄ ꯒꯃꯦꯟꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯤल्म ꯑꯃ ꯂꯩꯔꯦꯁꯦ ꯈꯪꯒꯅꯦꯕꯀꯣ ꯆꯨꯝꯃꯤꯀꯣ ꯑꯗꯨ ꯈꯤꯇꯪ ꯊꯦꯡꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯁꯦ ꯑꯣꯄꯔꯦꯁꯟꯁꯦ ꯉꯔꯥꯡꯗꯤ ꯍꯧꯔꯦ ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯤ 24 ꯑꯋꯥꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯑꯂꯥꯔꯠ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯁꯦ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯀꯣ ꯃꯤ ꯑꯍꯨꯝ ꯍꯥꯠꯂꯦ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ 33 ARꯒꯤ ꯑꯦꯔꯤꯌꯥꯅꯤ ꯑꯦꯔꯤꯌꯥꯁꯤꯗ ꯈꯨꯗꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨ ꯇꯤꯝ ꯂꯥꯛꯏ ꯑꯁꯤꯕ ꯌꯦꯡꯉꯤ ꯅꯠꯇ꯭ꯔꯥ ꯍꯛꯆꯥꯡ ꯌꯦꯡꯉꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯎꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯁꯦ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯗꯦꯟ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯤ ꯎꯗꯦ ꯑꯗꯨꯗ ꯑꯦꯝꯕꯨꯁ ꯇꯧꯔꯕ ꯁꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯃꯣꯏꯅ ꯐꯥꯅꯕ ꯀꯔꯤ ꯊꯕꯛ ꯂꯧꯈꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯂꯝꯕꯤ ꯊꯠꯅꯗꯅ ꯈꯣꯠꯅꯗꯅ ꯑꯃ ꯇꯧꯅꯗꯅ ꯈꯨꯜꯗ ꯆꯪꯗꯅ ꯑꯗꯨ ꯊꯤꯕ ꯈꯣꯠꯄ ꯀꯔꯤꯝ ꯎꯗꯦ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯔꯤꯝ ꯎꯗꯦ ꯑꯣꯟꯂꯤ ꯑꯁꯤꯕ ꯈꯨꯝꯒꯠꯄꯒꯤ ꯀꯩꯅꯣꯁꯦ ꯊꯧꯗꯥꯡꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯔꯒ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯃꯣꯛꯇ ꯄꯨꯕ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯁꯣꯛꯄ ꯌꯥꯎꯔꯝꯃꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯔꯛꯑꯒ ꯂꯥꯏꯀꯟꯅꯕ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕꯀꯣ ꯑꯁꯤꯕ ꯍꯣꯠꯅꯕꯒꯤ ꯑꯅꯥꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯁꯣꯛꯄ ꯂꯥꯏꯀꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯁꯨꯃꯥꯏ ꯁꯨꯝ ꯆꯠꯂꯒ ꯄꯨꯂꯤꯁꯀꯤ ꯁꯤ ꯇꯧ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯔꯤꯌꯦꯛ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯁꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯋꯥꯠꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯠꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯍꯟꯗꯛꯅ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯗꯗꯤ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯒꯃꯦꯟꯀꯤ ꯃꯊꯧꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯊꯧꯗꯨ ꯀꯩꯅꯣ ꯇꯧꯋꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯔꯒ ꯊꯝꯃꯤꯕ ꯇꯔꯨꯛꯇꯣ ꯁꯤꯟꯅꯔꯛꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯍꯟꯖꯟ ꯍꯟꯖꯟꯅ UNCꯅ ꯃꯇꯝ ꯊꯥꯕꯗ ꯌꯥꯗꯦꯗꯅ ꯑꯗꯨꯝ ꯈꯪꯕ ꯌꯥꯔꯦ ꯁꯤꯗ ꯁꯨꯝ ꯈꯪꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤ ꯐꯤꯕꯝꯁꯤ ꯂꯥꯛꯑꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯒꯥꯁꯤꯡꯅ ꯐꯥꯔꯤꯕ 14ꯗꯨ ꯑꯗꯨꯒꯤꯗꯤ ꯍꯤꯡꯉꯝꯒꯗ꯭ꯔꯥ ꯍꯤꯡꯉꯝꯃꯣꯏꯗ꯭ꯔꯥ ꯖꯁ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯝꯇ ꯐꯣꯡꯗꯣꯛꯆꯔꯝꯒꯦꯕꯀꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯊꯛꯑ ꯊꯝꯗꯣꯏꯅꯣꯕ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯀꯣ ꯑꯃꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯔꯥꯟꯕ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯕꯥꯛꯀꯤ ꯂꯣꯁꯨ ꯈꯔ ꯌꯦꯡꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯠꯂꯤꯕ ꯃꯤꯗꯨꯗꯤ ꯅꯣꯏꯅ ꯐꯥꯔꯤꯕ ꯃꯤ ꯀꯥꯡꯕꯨꯗꯨꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯠꯅꯕ ꯄꯥꯝꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯔꯥꯜꯁꯤ ꯀꯨꯀꯤꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯐꯥꯔꯒ ꯃꯣꯏꯕꯨ ꯍꯥꯠꯇꯣꯔꯤꯁꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯈꯔ ꯀꯥꯎꯊꯣꯛꯅꯕ ꯇꯝꯁꯤ ꯈꯔ ꯅꯨꯡꯁꯤꯕꯁꯨ ꯇꯝꯁꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯅ ꯂꯃꯟ ꯈꯨꯝꯗꯣꯏꯅꯣ ꯂꯃꯟ ꯈꯨꯝꯕꯁꯦ ꯀꯅꯥꯅ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯗꯤ ꯂꯣꯟꯅ ꯈꯨꯝꯍꯟꯁꯦ ꯌꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯍꯤꯡꯉꯝꯃꯁꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯁꯣꯝꯒꯤꯁꯨ ꯍꯤꯡꯉꯝꯃꯒꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯁꯤꯟꯅꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣই ꯍꯥꯏꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀோ ꯒꯃꯦꯟꯅ ꯃꯔꯨ ꯑꯃ ꯁꯣꯟꯕꯅꯦ ꯑꯗꯩ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯃꯔꯨ ꯑꯃ ꯊꯧꯅꯥ ꯐꯒꯠꯂꯛꯄꯅꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨ ꯍꯥꯠꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯕꯨ ꯖꯪꯒꯜꯗ ꯂꯩꯕ ꯖꯪꯒꯜꯒꯤ ꯀꯩꯅꯣꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯔꯥꯏꯖꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯁꯤ ꯐꯣꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯁꯥ ꯃꯌꯥꯝꯁꯤ ꯍꯥꯠꯅꯕꯒ ꯆꯥꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯈꯜꯂꯒ ꯃꯣꯏꯁꯤꯡꯗꯣ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯔꯒ ꯑꯩ ꯊꯥꯗꯣꯛꯅꯁꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯄꯤꯜ ꯑꯃ ꯇꯧꯖꯩ